Kurumjari Digital World Mayambu Korjai Mapugi channel da taram nokchari ngasidi kechri usoi mangal utti mairen sak morok metpi si sembe go cherak lage ahambada cheng chamdana gi khara to sinjare cheng se cham lagadi cheng je pop thui mahaw watli ana takpi sigi matakta cham thok laba hawai mukka hawai musuri ga to sinjare hawai di chami cheng di chamdaba si phajana mix tok sinjare machu khara hap sinjare adudi maru marang machal haigadra hap sinjare haribo okang bakara chu hap sinjare rice cooker de sing hapaga on tora thamabani sina nakupi thangong naba nasigi khechri thongba mong asi agi iche halna thongbigadoini yamna chamba yamna live process amada rice cooker da thonggadoini myam munna dum yengminasi adum yam chamna yam laina thongba mongni hojik khang sabada acha thaw ajin jare thaw yamna heiba pamba iche ni aduna thaw chu dum yam heibi disi aduna somda morok kan khai chu tasin jare seloina khechri gi ngaktani aduna jira yachin jare chau naku bichau ni je degi morok tangkhai adum loi hapchale maroi nakupi ki kana bai maroi nakupi ki video da panjagre garlic chives natra Chinese chives hai khangne English ta asomna kandana maroi napakpi ahing bakra chu hapchale adegi shuru ne khairaga sigi thang ngo sidam hapchale tilo maroi gumba thang ngo basi ne khaira hapasi phayena cooking video khara da dum yawi masi chumju chumba jan si bajana mun ngobi ba adegi chenga hawai ka tolaga leirabasida thang ngobagi maroi marbang ji hapchin jare si mix taw khairaga rice cooker gi sing asobada cheng sujan ga doini adidi khechri oira madoini yam live process ni sina taba process su lei thang ngoraga chapu da thongba kari da tawba chapu da thong habani chena rice cooker dum thonga sena khwai chamba live process amadum khoi hostel da kai da khechri chaning ba singna sumaina thongba yabagi dong chaba leina ba dum rice cooker da thongba se oina semjerak pani adun hojik rice cooker gi sing showra cheng hawai mix toro ba se susan jarage si sina dum mulak bada khechri adu oira dum si hapsan jara sida khona yenga da badi ising gi chang se wat ta ba se sida yeng hoba natraga di sing hele ga su pet toini wat la ga sung cheng chang doini aduna sima khatang chang sima yengbi hoba kogi rice cooker amadi cheng doi matung ina sing kyam hele ga di chak oli onde habisima dum khangbi ba yare cheng da su leidana magi sing yam changba changda se aduna thum tes matung ina thum khara ga hapchin jahora aduna si phajana okhairaga mukum kumjala thamgi bada dum cook adong ni si rice cooker da aduna sima yam nungaira marakta mai ga muthraga di cook oi ko aduna mai mut pamut phajana yengbi ba ya sini sa si phajana to khai jara isingi changsu yare han logjara aduna kumjala adege muksina mahak leraga hangdorak pani sai khumbu di hongdra asana putuk sauri isingi changsu watra hojina mung pura lora kanda siyo khichri ajara si uje khon haungna ba butter khra hapchin jage aduna si phajana okhai jara aduga kogi butter khra hapchin jage view si butter khra hapchin jara aduga khechri gi item loi jara ti khechri mathana chaba yadamnina mangal usoi utti amsu tobu ulak traga su hafetang ucharamge hadi ngasi gi mathelni khechri ga soi mangal utti sidi mamana macha pangum jani pakna graba chana graba na khechri mathan chaba hawpote usoi mangal utti mathan chaba hawpote amana ama chaba da miss tawnarini khechri chaba da usoi mangal utti miss tawba usoi mangal utti ek chaba da khechri miss tawba aduna usoi khra dak sojan jare bamboo shoots machi kana bu on thong la lekre ai hana gi video usoi mangal utti gi video da pajana sugaina adum panjagi bani usoi gi kana ba
इवन मंगल की कानब भाव पंजगीबनी अदुना उसोजे जग 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 सोजिनजरे अदुना मसिगी थोंगै प्रोसेस से फजन उचररोय होजिक ऑलमोस्ट थोंगबो लोरबनी सिदा नाकुपीजी हिंगने खर थाय अखोय इचे होम साइंस की इचे नि मागी टेक्टिक्स की मतुंग इना अदुना कांबो लोर मतुंग सिदा थाव ngौरगा हापचनबा सि गोदो गोदो ओलगा तुम हापगा फदिगो हापगा उती लोरे अदुना उती गिदी होबुदी लोबु उचरक्त्रे हाना वीडियो सु हापचग्राबनिना अदुबु ngasiगी mathel amu oibanina adum hafet napsinjare myam yengbiu sumaina thong singje pulap adum lokhalaga cooker sida hapchalaga godo godo osinjare aduna tum kitanga hapchanjare test ki mutungina adegi somna kana khangonda marin lairi se si marin gi su ucharakadoi marin sakni hojik padigom hapchangra padigom timing gi aduna sida uti gi su item lore sina uk marin gi khang sida saramina achataw haijele taw haibedi am pangkhrabe chen ai haiduni ana sina marin gi khokpa soiba nakupi tilok chanam sing or tekpa loi le si tespata chau taw re si jira chau amuk taw re chau ngak tani ngasi di taw sing je adigi hape aba maya loi hape tillo lunglo adigi somna kandigi hing loi hap ka doi ida nakupi su lang chanle job singa suba kari kara adana hojik ngongjeri si munna ngoro matung da si machu khara mu hapchin gra ngobuse do hing khara hapchin gra titli hing do adai hojik marin je hapchala sisu dum munna ngoro ga ising thola su mahi thola ju dum kangaga mai ketang hapaga dum kangna tawuda yare dum marin chaga bu sida lorabani aduna sisu hapchala ajana ngoro matung da mulla matung da dum dak para podune khona video do chara ko doise ning view aduna khichiri loigra uti loigra marin thongsu loidi lorabni adu video sida sum ulak pai wani hojik garam masala kadang hakra morok powder khara hapchala si almost lorabani mai hapaga kanga matungda putuk soraga padigom hapaga marin che lore sina amuk morong mepi si morong pi style je khamen je kumna sujinjare to khamen amada masung mari natra taru poktoga kumna soraga somna kanda badam haijaro leba hawai hairage badam haidi almond ne khalani leba hawai se kangna ngojaba swade dum badam hai sigi groundnut se bulle si loktok sare thau ngong nate khangda kangna dum ngojaba si khonda sugaijaraga morok metpa sida hapchega doin yam hawbo morok khumet ni masigi khumet che adigi morok atek baje maton gakthalaga mabu che kitang khairaga amuk lowba maton gu makakpa mabu ku makhai sina morok che pokhai kana na tadi phullaga di pang pokhai mit ga chongba yaba adigi en haijabado morok mepi singju ama manina ngari si loksinjare ngani se mullaga dum sing kitang haijanjare pethok na ba adigi maru thindana ba thotok na ba haita aduna sina morok mepi gi item da usila abni to enga sa haijabado laba hawai kang nangau buse job sugai jare asida thum morok siga sidani se adum tin chumaka do se andak se morok thum ngari gi video se khra toy khalai farak tai sidi si bhajana to khana matung da dum hojik loina mix tok sinjara ngari khamena soiba adegi sida mu hap ka doisi laba hawai subudo ape kitang kuptho krama le subudo adu bu ya mora ba pang phajana hapche gani morok met pi sigi pi na me lan morok met pi hai ta me nu pa na me la morok met pa aduna sida le jara mora pang tilo manna tuning kho nok sek lai madi enton hapchen jare mora pang sunaba hapchela sida morok ki item su lore aduna sining asigi khechri amadi mahaki loina basing khechri usai mangaluti
माइरन साग मोरम मेपी कोटनबा चनम तिलो तबी यावरे सिना इना मुकबंग हाइब्रा मुकबंग तौबगिनी मुकबंग की वीडियो सम लाखिनी अदुना मैमबु हाइनिंगा लेतना थागत फोंदोकचरी वीडियो असिबु नुक्सिबिदुना शेयर तौबिरमु चैनल असिबु सब्सक्राइब तौद्रिबो ओरगदी सब्सक्राइब तौबिरमु मैमबु अमुक थागतचरी थैंक यू वंस अगेन।